Imphal College के Principal Mairembam Chandragi Sangai Pro FCI Lampak Maningda Leiba Yumda Ngarang Nongyai Matung Pung Anirom Tarak Paduaida Sakhang Daba Singna Bom Lang Sinduna Pokhailam Lei Bom Pokhailam Bagi Tawong Adu Yaning Daba Fongdoktuna Sangai Pro Apun Banupi Lub Sangai Pro Naharol Club Amadi Sangai Pro Young Development Committee na SYDC Community Holda Wakan Mifam Chathakrai Wakan Mifam Aduga Mari Lainana Sangai Pro Apun Banupi Lub ke President Sanasam Radesh Syam Nahai Sangai Pro FCI Lampak Maningda Leiba Mairembam Chandragi Yumgi Sumangda Sakhangdaba Singna Bom Langsinduna Pokhai Halambagi Thong asi Yaningde Leiba ke asu wanaraba matam asida sumna bom langsinduna aki akhang nanghanba si tawbiganu mi kungna taba mafamda bom langsinbiganu karigumba bom pokhai baduda asok apan mi simina thoklam labadi madugi tekcha kanana pugani Pendaba sauningba kaya leiragasu ningtina wari sanaraga warisin puraknaba honaminasi khud hekta thaduna aki akhang nanghanbagi thabagasi matungda tawbiganu haina mahakna haiki Nasina kay thoktoino hayeng na kay thoktoino habisi akhoi kaimta tamba ngamdringai cheirak sida masakhangdaba kangbu kharana sakhangdaba kharana bom langjinglama haibese akhoi sangai pro apun banupi luki maikai dagi aduki mate content tawi masi matung manawdasu tawbiganu karigumba wari sabi ningba taragadi thokpiro mayam changa kansida kaino kaino do akhoi khanasi adudi natadana migi punsibu migi imung amabu life pu hekta temsingna ba haibese akhoi aduki matik nungaijade maramaduna hariba tawramiba hunjalamiba bom hunjalamiba adugumba miyoising ado thokpiro akhoi ga tawrakan sita khoi wari sanarasi karino karino da khoi khannasi akhoi masen ngatani khannarerga thokpa ngatani kari marangi damangta langsan birami bano haibado akhoi sangai pro apun banu piluki maikai dagi adukki matik thamoi songna yaningdaba faujai